ꯂꯩꯔꯝꯃꯦꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯦ ꯑꯃ 이왕에 이사이니고 인사체이지 ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯦ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯦ ꯑꯃ ꯑꯗꯨꯕꯨ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯦ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯦ ꯂꯝꯕꯤꯗ ꯀꯥꯎꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯅꯧꯍꯧꯅ ꯃꯩ ꯆꯥꯛꯄꯤꯅꯤ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯀꯥꯎꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯅꯧꯍꯧꯅ ꯃꯩ ꯆꯥꯛꯄꯤꯅꯤ karamba iragi chainano hayadum